45 second aduga ya oji kokom gi convener in charge ni adu ji se ngasi koina PSK sinau mayam singa akoina phomtok cheni wa phom di akoi kokomi amadi manipur gi miyam na haukiba gwaltabi gi thokdok ta manipur state transport ki bus ta manipur haiba wahi adu muthat kadabani haiba manipur gi governor amadi chief secretary security advisor amadi akoi gi high mini koi gi level high authority gi level singna lauki ba ware adubo akoi pen da badagi kokomi amadi manipur gi miyam na akoi pen da bagi adum laba manipur 48 hours ki ban tok kanda akoi ngarang dagi akoi manipur gi governor na adum laba lauki ba ware ado madu masana lali haidan apology tawgadabani haidana akoi ngarang dagi khongchang changsim da hobjarakpani adubu ngasi governor si delhi dagi halakpa adum lama gi lambi sida manipur gi miyam punamak thola akanda akoi manipur gi governor da mak apology tawgadabani mak na swaki bado mak na manipur gi miyam da haigadabani haiba adum laba akoi gi protest asi yamna democratic oiba mawang da kokomi amadi manipur gi miyam na akoi sinjabani adubo manipur gi adum laba laiba ga siki PR gi manung asi da lusing biri ba governor na adum laba mission ama oina manipur gi praja singda peli ba phawri ba sentiment se mang udabagi khangdabagi amadi tauge haibu mata gumna mangna hilukuta tonga ga chakhi bai se mase manipur miyang gi mai pak pani adugum laba governor amana adugum laba misiel ma oina chingani haiba se akoi kokomi amadi manipur gi miyam na akoi thajarude adubo ngase di adugum laba governor na hilukuta tonga kanda manipur gi ma ki praja sing ma ki adugum laba ma ki makha de leriba ma ki praja sing asibo mangna themagi mawutta akoi bu karem na ba usit thoi de bagi mong ma khawna chathabai se kokomi na yamna koi condemn tawi amadi adum laba ma ki cheli ba adum laba misel se ma se koi pang da bagi adum laba governor amani haina koi lokje bagal loina na ma manipur dagi manipur ki governor se ma soina pham thado kada bani natragadi manipur ki praja miyam na horu pa yoda ma ngasan thengak jagada bani haiba se kokomi na ngachi ge chum laba press ki senior officer ki tang da lathok chari aduga loina na akoi ngachi sangchali ba khongchal china aroi ba nate akoi hayeng so makata na manipur ki governor na apology to ki phawada laiba manipur da laiba central ki institute sing akoi thingsan ba ki khongchang changsan jagani amadi district ki tongan tongan ba DC sing ki putang da ima singna adom laba memorandum pi ba ki khongchang sing asi manipur ki tongan tongan ba district sing asi da koi soina changsan jagani aduna hariba akoi na central ki institute sing ba sing asi da education ga mari lainaba hakshen ga mari lainaba amadi essential service ga mari lainaba adum laba institute sing adi akoi madudi komthok sagani aduna hariba hayeng gi pangthok doriba akoi na makata na adum laba protest ase wasidagi akoi niyam hen cooperation period kanda akoi punna thabak tongminabagi adum laba kokomi amadi manipur niyam na punna sigum laba thabak se koi tawnabo hana pada mayam punamak sajok video aibo apam se kamse